ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯊꯋꯥꯏꯃꯤ ꯀꯧꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯁꯍꯔꯗꯒꯤ ꯇꯥꯝꯅ ꯂꯩꯕ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯈꯨꯡꯒꯪ ꯑꯃꯗ ꯑꯃꯥꯏꯕ ꯇꯣꯃꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯃꯤ ꯀꯌꯥꯕꯨ ꯂꯥꯏꯑꯣꯛꯅꯍꯟꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤꯅ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯑꯍꯤꯡ ꯑꯃ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯗ ꯑꯋꯥ ꯑꯅꯥ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈꯤꯕ ꯑꯃꯗꯤ ꯃꯥꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯆꯥꯎꯕꯤ ꯑꯃꯗꯤ ꯄꯤꯁꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯨꯃꯥꯡꯗ ꯀꯅꯥꯅꯣ ꯑꯃꯅ ꯀꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯒꯤ ꯃꯈꯣꯏ ꯏꯃꯨꯡꯗ ꯑꯃꯨꯛ ꯌꯥꯝꯅ ꯀꯤꯅ ꯆꯪꯂꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝꯗ ꯂꯥꯛꯇꯨꯅ ꯂꯥꯏ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯁꯤꯁꯤ ꯅꯨꯃꯤꯠ ꯐꯠꯇꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯀꯥꯎꯊꯣꯛꯂꯨꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯑꯗꯣ ꯇꯣꯛꯊꯣꯛꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯋꯥꯀꯤꯡ ꯆꯠꯄꯗ ꯃꯌꯥꯝꯅ ꯉꯔꯥꯡꯗꯤ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯑꯃꯥꯏꯕ ꯇꯣꯃꯥꯜꯁꯨ ꯂꯝꯕꯤꯗ ꯆꯠꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯄꯔꯞ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯈꯤꯕꯗꯨ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯆꯥꯎꯕꯤꯍꯜꯅ ꯍꯥꯏꯐꯦꯠ ꯎꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯣꯖꯥ ꯑꯃꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏꯗ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯋꯥꯀꯤꯡ ꯆꯠꯈꯤꯕ ꯑꯗꯨꯁꯨ ꯍꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯤꯍꯜꯅ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯇꯥ ꯇꯣꯃꯥꯜꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ, ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯄꯤꯁꯛꯅ ꯉꯁꯥꯏ ꯂꯝꯕꯤꯗ ꯋꯥꯀꯤꯡ ꯆꯠꯄ ꯃꯌꯥꯝ ꯑꯃ ꯉꯔꯥꯡ ꯑꯍꯤꯡ ꯇꯝꯅꯕ ꯂꯥꯎ ꯈꯣꯡꯕ ꯇꯧꯕꯗꯨ ꯑꯗꯨꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥ ꯇꯣꯃꯥꯜꯅ ꯇꯥꯍꯧꯕꯗꯒꯤ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯒ ꯃꯊꯃꯣꯏ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯁꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯥꯎꯕꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯄꯥꯈꯪ ꯃꯆꯥ ꯃꯈꯣꯏ ꯅꯍꯥ ꯈꯔ ꯑꯇꯣꯞꯄ ꯊꯪꯅꯕꯗ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯎꯔꯨꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯊꯣꯏꯕꯤꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯊꯥꯅꯤꯜ ꯈꯛꯇꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯅꯤꯜ ꯏꯉꯛ ꯉꯛꯅ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯑꯗꯣ ꯊꯣꯏꯕꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯤꯜꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯃꯤꯠ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯤꯠ ꯑꯗꯨꯅ ꯊꯥꯅꯤꯜꯗ ꯌꯥꯝꯅ ꯁꯥꯎꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯅꯤꯜ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯑꯗꯨꯝꯅ ꯊꯥꯅꯤꯜꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯟꯅ ꯊꯥꯅꯤꯜꯗ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯏꯇꯥꯎ ꯊꯥꯅꯤꯜ, ꯅꯪꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏꯗꯨꯕꯣ? ꯉꯥꯎꯔꯕ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯤꯜꯅ ꯏꯇꯥꯎ ꯑꯩ ꯁꯣꯏꯈꯤꯕꯅꯦ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥ ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯁꯤꯟꯅꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯅꯔꯛꯂꯕꯅꯤꯅ ꯔꯣꯁꯟ ꯑꯃꯗꯤ ꯊꯥꯅꯤꯜꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯉꯧꯕ ꯑꯃꯗꯤ ꯁꯨꯁꯤꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯝꯗꯣ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯂꯝꯕꯤ ꯑꯗꯨꯗ ꯃꯤ ꯊꯣꯏꯅ ꯆꯠꯅꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯊꯥꯅꯤꯜꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯔꯣꯁꯟꯁꯨ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯅꯤꯜꯗꯣ
ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯀꯣꯟꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯐꯝꯍꯧꯕ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯅ ꯑꯃꯨꯛ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯥꯅꯤꯜ ꯌꯥꯝꯅ ꯉꯛꯅ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯕ ꯃꯑꯣꯡꯗ ꯉꯁꯥꯏ ꯌꯦꯡꯂꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯃꯤꯠ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯊꯥꯅꯤꯜ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯊꯥꯅꯤꯜꯅ ꯀꯟꯅ ꯂꯥꯎꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯉꯧꯕꯤ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯑꯕꯦꯝꯃ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯤꯜꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯑꯁꯣꯝꯅ ꯊꯥꯅꯤꯜꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯥꯡꯒꯣꯜ ꯍꯦꯛ ꯌꯧꯕꯒ ꯊꯥꯅꯤꯜꯗꯣ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯉꯧꯕꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯃꯗ ꯀꯤꯕꯣꯏ ꯄꯥꯈꯠꯄꯣꯏ ꯑꯕꯦꯝꯃ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯕꯦꯝꯃꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯉꯧꯕꯤꯅ ꯅꯕꯨꯡꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯃꯒ ꯄꯨꯟꯅ ꯊꯥꯅꯤꯜꯕꯨ ꯊꯥꯡꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯉꯧꯕꯤꯅ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯏꯀꯠꯅꯕꯗꯒꯤ ꯊꯥꯅꯤꯜꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯊꯥꯅꯤꯜꯅ ꯋꯥꯈꯜ ꯂꯥꯛꯄ ꯑꯗꯨꯗ ꯃꯃꯥ ꯉꯧꯕꯤꯗꯣ ꯄꯥꯈꯠꯄ ꯈꯔ ꯐꯔꯦ꯫ ꯃꯁꯤꯗꯒꯤ ꯉꯧꯕꯤꯅ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜꯗ ꯀꯔꯤ ꯀꯝꯗꯧꯅ ꯇꯧꯔꯛꯂꯤꯕꯅꯣ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯅꯁꯥꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯤꯜꯅ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯑꯃꯗꯤ ꯎꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯁꯣꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯛ ꯆꯥꯅꯔꯤ꯫ ꯑꯁꯣꯝꯅ ꯃꯈꯣꯏ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯗꯨꯅ ꯇꯨꯝꯅꯈ꯭ꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯁꯣꯝꯗ ꯑꯃꯥꯏꯕ ꯇꯣꯃꯥꯜꯗꯣ ꯃꯥꯒꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯍꯩꯅꯤꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯀꯌꯥꯕꯨ ꯀꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯛꯄꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯑꯃꯗꯤ ꯍꯨꯏꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄ ꯀꯌా ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯗꯨꯡ ꯗꯨꯡ ꯆꯦꯟꯕ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯗꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯊꯥꯅꯤꯜꯒꯤ ꯌꯨꯝꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯊꯥꯅꯤꯜꯒꯤ yumda ꯀꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯃꯥꯕꯨ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤꯒꯦ ꯈꯟꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯈꯤꯒꯅꯤꯀꯣ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯊꯋꯥꯏ ꯑꯃ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯨ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯂꯨꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯊꯋꯥꯏ ꯑꯗꯣ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯍꯟꯗꯨꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯤꯜꯒꯤ ꯃꯃꯥꯟꯅꯕ ꯔꯣꯁꯟꯒꯤ ꯃꯄꯥꯗꯣ ꯍꯧꯖꯤꯛ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯩꯒ ꯑꯃꯠꯇ ꯌꯥꯎꯔꯛꯇ꯭ꯔꯤ꯫ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯄꯔꯞ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯥꯡꯁꯪꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯃꯈꯣꯡ ꯍꯥꯝꯂꯤꯉꯩ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯑꯃꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯗꯨꯡ ꯗꯨꯡ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯔꯣꯁꯜꯒꯤ ꯃꯄꯥ ꯑꯗꯣ ꯃꯅꯨꯡꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯤ꯫ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯄꯥꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯆꯠꯂꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯃꯈꯣꯡ ꯍꯥꯝꯂꯤꯕ ꯑꯃꯥꯡꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯖꯤꯟꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯣꯁꯜꯒꯤ ꯃꯄꯥꯅ ꯑꯩ ꯀꯅꯥꯅꯣ ꯃꯤꯅ ꯃꯈꯣꯡ ꯍꯥꯝꯂꯤꯉꯩꯗ ꯇꯧꯔꯤꯗꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯔꯣꯁꯟꯒꯤ ꯃꯄꯥꯗꯨꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯎꯗꯦ꯫
ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯥꯈꯠꯂꯗꯨꯅ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯒꯝ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯂꯛꯏ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯅꯥꯅꯣꯅꯦ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯟꯅ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟ ꯌꯧꯁꯤꯜꯂꯛꯂꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯍꯦꯛ ꯌꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯏ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯔꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯨꯁꯤꯟ ꯃꯨꯟꯅ ꯋꯥꯡꯗ꯭ꯔꯪ ꯋꯥꯡꯂꯕ ꯂꯥꯏꯃꯨ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯔꯣꯁꯜꯒꯤ ꯃꯄꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕ ꯑꯃꯗꯤ ꯀꯟꯅ ꯂꯥꯎꯔꯝꯕ ꯑꯗꯨꯗ ꯔꯣꯁꯟꯁꯨ ꯇꯥꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯄꯥꯅ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯡꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯣꯁꯟꯒꯤ ꯃꯄꯥꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯟꯅ ꯄꯥꯕꯨꯡ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯀꯩꯗꯧꯔꯛꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯄꯥꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯃꯆꯥꯅꯨꯄꯥꯗ ꯇꯝꯂꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥ ꯔꯣꯁꯟꯗꯤ ꯌꯥꯝꯅ ꯀꯤꯔꯤ ꯃꯁꯤꯗꯒꯤ ꯔꯣꯁꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯝꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯊꯥꯈꯤꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯣ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤꯗꯨꯝ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯕ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯤ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯔꯕ ꯏꯄꯥ ꯏꯃꯥ ꯑꯅꯤꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯂꯥꯏꯃꯨ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯃꯍꯥꯛ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯊꯋꯥꯏ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯃꯥꯜ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯂꯒ ꯊꯋꯥꯏ ꯃꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯀꯧꯁꯤꯟꯗꯨꯅ ꯂꯥꯏ ꯁꯥꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯁꯤꯔꯛꯄ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯀꯧꯗꯨꯅ ꯁꯥꯟꯅꯔꯤꯕꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨꯁꯨ ꯃꯍꯥꯛꯅ ꯊꯋꯥꯏ ꯀꯧꯗꯨꯅ ꯍꯥꯠꯇꯣꯛꯂꯒ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯣꯏꯅ ꯊꯝꯂꯤꯕꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯃꯍꯥꯛꯅ ꯁꯣꯔ ꯁꯠꯇꯨꯅ ꯍꯥꯠꯈꯤꯕꯗꯒꯤ ꯃꯌꯥꯝꯅ ꯈꯪꯅꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯇꯣꯃꯥꯜꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯈ꯭ꯔꯕꯅꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯂꯥꯏ ꯁꯥꯟꯅꯕ ꯇꯣꯛꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯈꯟꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯣꯟꯅ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯍꯟꯗꯛ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯑꯁꯤꯗꯤ ꯂꯩꯀꯥꯏ ꯃꯤ ꯑꯃꯠꯇꯅ ꯈꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯑꯐꯕ ꯊꯕꯛ ꯇꯧꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯣꯏ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯔ ꯑꯃꯅꯗꯤ ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯇꯁꯨ ꯅꯪꯗꯅ ꯇꯣꯛꯇꯦ ꯍꯥꯏꯅꯕ ꯂꯩ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛꯄꯨ ꯀꯤꯅꯔꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯦ ꯊꯥꯅꯤꯜꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯨꯁꯤꯜ ꯑꯉꯧꯕ ꯑꯃꯗꯤ ꯔꯣꯁꯟ ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯊꯥꯅꯤꯜꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯝꯅ ꯃꯇꯥꯎ ꯑꯍꯨꯝꯅ ꯂꯥꯛꯄ ꯑꯗꯨꯗ ꯊꯥꯅꯤꯜ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝ ꯑꯣꯛꯇꯨꯅ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯑꯉꯧꯕꯤꯗꯣ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯉꯧꯕꯤꯅ ꯅꯈꯣꯏꯕꯨ ꯉꯔꯥꯡ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯤꯜꯒꯤ ꯃꯔꯨꯞ ꯁꯨꯁꯤꯜꯅ ꯏꯃꯥ ꯑꯩꯈꯣꯏ ꯈꯨꯜ ꯊꯪꯅꯕꯗ ꯀꯨꯝꯍꯩ ꯌꯥꯎꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯅꯤꯜꯒꯤ ꯃꯃꯥꯅ ꯅꯈꯣꯏꯅ ꯆꯠꯊꯣꯛꯄ ꯇꯥꯔꯕꯁꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯎ ꯊꯥꯅꯤꯜꯁꯤꯡ ꯉꯔꯥꯡ ꯅꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯨꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯏ ꯑꯁꯨꯝꯅ ꯊꯥꯅꯤꯜꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯊꯥꯅꯤꯜꯗ ꯐꯠ ꯂꯩꯁꯤꯟꯅꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯊꯥꯅꯤꯜꯅ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ ꯑꯍꯨꯝ ꯑꯩꯅ ꯉꯔꯥꯡ ꯀꯟꯅ ꯂꯥꯎꯔꯛꯄꯗꯣ ꯑꯩꯅ ꯊꯋꯥꯏ ꯅꯨꯄꯤꯕꯨ ꯎꯕꯗꯒꯤꯅꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯅꯨꯄꯤꯗꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯥꯗꯤ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏꯕꯅꯤ ꯃꯗꯨ ꯎꯕꯗꯒꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕꯗꯣ ꯑꯗꯨꯝꯅ ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯣꯁꯟꯅ
ꯑꯩꯅ ꯀꯩꯗꯧꯔꯒꯦꯅ ꯍꯪꯕꯗꯗꯤ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯥꯏꯅꯦ ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯍꯣꯏ ꯑꯩ ꯏꯊꯟꯇ ꯎꯕꯣꯏ ꯅꯤꯡꯗꯅ ꯍꯥꯏꯗꯕꯅꯤ ꯑꯩ ꯅꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯃꯥꯅ ꯍꯥꯏ ꯑꯣꯏꯗꯕ ꯉꯥꯡꯕ ꯉꯥꯡꯗꯕ ꯅꯈꯣꯏꯅꯅꯦ ꯑꯊꯥꯞꯄꯗ ꯀꯩꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯆꯠꯂꯕꯁꯨꯅꯦ ꯃꯝꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯜꯂꯛꯎ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯀꯔꯤꯅꯣꯃ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤꯕꯅꯤ ꯑꯍꯤꯡꯗꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯀꯞꯄꯤꯕ ꯑꯗꯨꯒꯅꯦ ꯅꯈꯣꯏꯁꯨ ꯈꯔ ꯆꯦꯛꯁꯜꯂꯨ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯥꯅꯤꯜꯒꯤ ꯃꯃꯥꯗꯣ ꯍꯤꯡꯈꯣꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯁꯤꯗꯒꯤ ꯊꯥꯅꯤꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯇꯥꯎꯁꯤꯡ ꯑꯗꯣ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯤꯜꯒꯤ ꯃꯃꯥꯟꯅꯕ ꯔꯣꯁꯟꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯉꯔꯥꯡꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯣ ꯃꯈꯣꯡ ꯍꯥꯝꯃꯨꯅꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯒ ꯂꯥꯏ ꯑꯣꯛꯅꯩ ꯍꯥꯏꯕ꯭ꯔꯥ ꯂꯥꯏ ꯎꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯒ ꯋꯥꯟꯊꯔꯒ ꯂꯩꯔꯝꯃꯤꯅꯦ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯃꯥꯕꯨ ꯍꯧꯗꯣꯛꯏ ꯑꯗꯨꯗꯒꯤꯗꯤ ꯋꯥꯈꯜ ꯂꯥꯛꯏꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯅꯤꯜꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯂꯨꯁꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯅꯤ ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤꯗꯨ ꯂꯥꯏꯁꯪꯗ ꯐꯝꯗꯨꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯗꯣ ꯃꯍꯥꯛꯁꯨ ꯎꯔꯤ ꯃꯗꯨꯗ ꯂꯦꯝꯕꯤꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯤ ꯏꯆꯥ ꯁꯥ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯊꯥꯅꯤꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯔꯣꯁꯟꯒꯤ ꯃꯄꯥꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯥꯎꯍꯨꯝ ꯈꯔ ꯐꯪꯉꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤꯃ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤꯅ ꯍꯣꯏ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕꯗꯣ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤꯗꯣ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯊꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯣꯏꯁꯤꯟꯗꯨꯅ ꯂꯥꯏ ꯌꯦꯡꯂꯛꯏ ꯃꯍꯥꯛꯅ ꯂꯥꯏ ꯌꯦꯡꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯃꯗꯤ ꯇꯝꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯤ ꯍꯥꯟꯅꯗꯒꯤꯁꯨ ꯃꯍꯥꯛꯇꯤ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ नुपा मचासिंग अदुना हारिबा लाइसिंग अदुदी अमाइबा तोमालना थारकपा ओइरमगनि हाइबसिदि महांगना खल्लुदबनि अदुबु महांगना ममित उइसिंदुना येंबददि हौजिकति खंगले अमाइबा तोमालना तरुकनिबनि हाइबसे मसिदगि महाक्सु वाफम पुनमक खंगलबनिना लाक्लिबा नुपा मचा असिंग अदुदा वाफम पुनमक लोइना हाइरि अमदि हौजिक अमाइबा तोमालना खुल असिदा तौरिबसिंग अदुसु महांगना लोइनमक नुपा मचासिंग अदुदा हाइदोक्ले मसिदगि नुपा मचासिंग अदुसु खुलगे अहल लमन ताक्तुना अमाइबा अदुदा वरक हलुरगे खंदुना अमाइबे लेंबीगी मनाक्तगी लाक्ले अदुगा खुलगे अहल सिंग अदुगा उनदुना अमाइबे लेंबीना हायक्लिबा वाफम पुनमक अहल सिंग अदुदा हायरि मसिदगि अहल सिंग अदुना मखोई अचौबा मीटिंग अमा तौरसि अदुगा होरेन नुमिदांग असे अमाइबा तोमालदु फारसि हायनदुना मखोई अचौबा मीटिंग अमा तौख्रे अदुमना तौरिबा मीटिंग अदुदा अमाइबा तोमालदी यावहनद्रि अदुगा मीटिंग तौवे हाइबसि फावबदा मंगोंदा खंगनद्रि अदुमना मीटिंग तौबा अदुदा अमाइबा तोमालगा युमथंगनदुना लेरिबा बिसकसु यावरई मतम अदुदा बिसकना महाकना थिंगरकपा सिंग अदो लोइने लीदुना मयामदा खंगनले वारम पुनमक तारबगे तुंगदा मयाम अदुना अमाइबा तोमालदु होरेन नुमिदांगदि सोयदना फारसि हाइनदुना मखोई नुमित ताबा ngaiduna leinakhrei अदुमना तौदुना हौजिकति मतम मदो हौख्रि अहिंगी मतम ओइसिलक्ले मतम अदुदा खुंजा सिंग अदुगी नहा अमदि अहल सिंग हौंगदुना अमाइबा तोमालगी युमलोमदा लाई मतम अदुदा अमाइबा तोमालदी महौसागी महौसा महाकी हाइनिंग मखोंग अदुदा लाइसननबा सेम साबा हौरई ngасidi lekai kul asida leiriba mi khudimak amata tumhallaroi yamna sathina ot neiragi khanduna mahakna aruba lai ama khoramnaba yamna kana sem saringai matamni अदमना महागना सेम सालिने मतमदुदा थोंगालोमदा मी खरा चंगलपगी सावम फंगलपदगी महागना थोंगालोमदा येंगई अदमना येंगलपददी यामलबा खुंजा मयाम अमा महाके माइकै तमना लाक्लिबदु उरे मदु उबदा आमाइबा तोमाल मसिदि आई हिंगनरोय खंदुना मफम मादो थागतुना चिनखिननबा होनरई अदमना महागना चिनखिनबा होनरपा अदुदा मयामसु उरदुना महाकु कोइतान तानदुना फारी मदुगी मतुंग मयामना असिगुंबा थबकसि तौरनो हाइबा नत्र हाइदुना मयामना माबु फुरी अदुमना फुरकपा अदुदा खंगहौदना नुपा अमना मकोकता अचौबु उतुप अमदा थारुबदगी अमाइबा तोमाल अदुमक मफम अदुदा माथवाई मांगली तौगदबु महाना सानरंबा लाइसिंग अदुदी कङाउनदुना कोइपाई पाइदुना लैरी अदुमना अमाइबा तोमालना हेक सिबगा मफम अदुदा
ꯀꯤꯔꯕ ꯁꯥꯎꯍꯨꯝ ꯑꯃꯗꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯁꯤꯡ ꯑꯗꯣ ꯐꯔ ꯍꯥꯏꯕ ꯑꯃꯗꯤ ꯂꯐꯨ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯗꯨꯅ ꯅꯤꯛꯄꯒꯨꯝ ꯐꯔ ꯅꯣꯝꯕ ꯀꯌా ꯑꯃ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯅ ꯁꯣꯔꯣꯠ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯅꯠꯇꯅ ꯋꯥꯄꯜꯗ ꯍꯧꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯆꯦꯠ ꯈꯥꯏꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯜꯁꯤꯡ ꯇꯥꯔꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯦꯟꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯑꯗꯣ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯄꯣꯠꯂꯣꯏꯗꯕ ꯌꯥꯔꯣꯏ, ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯇꯥꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯂꯦꯝꯕꯤꯕꯨ ꯀꯧꯗꯨꯅ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯍꯪꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯅ ꯑꯃꯥꯏꯕ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯌꯥꯝꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯂꯦꯝꯕꯤꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ, "ꯏꯕꯦꯝꯃ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯥꯔꯦ꯫ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯟꯕ ꯑꯣꯏꯅ ꯐꯨꯕꯗ ꯄꯥꯟꯐꯝ ꯆꯥꯗꯅ ꯄꯥꯟꯕꯗꯒꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯃꯛ ꯁꯤꯔꯦ ꯃꯍꯥꯛꯇꯨ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯅꯅꯕꯒꯤꯗꯃꯛ ꯏꯕꯦꯝꯃ ꯑꯃꯥꯏꯕꯤꯒ ꯇꯥꯟꯅꯖꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯃꯍꯥꯛꯄꯨ ꯍꯦꯛ ꯍꯥꯠꯂꯨꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯤꯔꯕ ꯁꯥꯎꯍꯨꯝ ꯀꯌꯥ ꯑꯃ, ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯤꯅꯗꯨꯅ ꯌꯨꯝꯗ ꯆꯦꯟꯅꯔꯛꯑꯦ꯫ ꯃꯗꯨꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯅꯕ ꯉꯝꯅꯗ꯭ꯔꯤ꯫ ꯑꯗꯨꯅ ꯏꯕꯦꯝꯃ ꯑꯃꯥꯏꯕꯤꯅ ꯑꯃꯨꯛꯇꯪ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯇꯧꯁꯤꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯦꯝꯕꯤꯅ "ꯑꯩ ꯇꯧꯖꯒꯦ, ꯑꯩꯒ ꯄꯨꯟꯅ ꯊꯕꯛ ꯑꯗꯣ ꯇꯧꯔꯁꯤ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯇꯣꯃꯥꯜ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯍꯩꯅꯤꯡ ꯃꯈꯣꯡ ꯑꯗꯨꯗ ꯊꯦꯟꯗꯨꯅ ꯀꯠꯂꯤ꯫ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗ "ꯍꯧꯖꯤꯛꯇꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯥꯎꯍꯨꯝ ꯈꯔꯗꯤ ꯐꯔꯒꯅꯤ, ꯑꯗꯨꯅ ꯍꯣꯔꯦꯟ ꯂꯥꯏꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯂꯥꯏ ꯈꯣꯏꯔꯝꯕꯗꯤ ꯃꯣꯡꯐꯝꯗ ꯑꯣꯏꯅ ꯇꯧꯔꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜꯕꯨ ꯄꯣꯠꯂꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯪ ꯁꯦꯡꯗꯣꯛꯄ ꯍꯧꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯀꯨ ꯆꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯪꯗ ꯄꯣꯠꯂꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜꯕꯨ ꯀꯨꯗ ꯍꯥꯞꯇꯨꯅ ꯄꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯇꯤꯌꯥꯗ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕ ꯅꯣꯡꯅ ꯀꯨꯞꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯦꯝꯕꯤꯅ ꯅꯣꯡ ꯑꯁꯦ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯅꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯄꯔꯞ ꯊꯕꯛ ꯑꯗꯣ ꯌꯥꯡꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯄꯣꯠꯂꯣꯏꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯦꯝꯕꯤꯅ ꯑꯀꯟꯕ ꯂꯥꯏꯑꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯀꯣꯏꯅ ꯆꯠꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯀꯌా ꯑꯃ ꯇꯥꯍꯜꯂꯛꯏ꯫ ꯃꯗꯨꯗ ꯅꯠꯇꯅ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯃꯗꯤ ꯀꯞ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯀꯤꯅꯕꯅ ꯂꯣꯏꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯍꯛꯆꯥꯡ ꯄꯣꯠꯂꯣꯏꯕ ꯑꯗꯣ ꯂꯣꯏꯕ ꯉꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯂꯦꯝꯕꯤꯅ ꯂꯥꯏ ꯄꯨꯝꯅꯃꯛ ꯀꯧꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯆꯠꯈꯤꯕꯗ ꯌꯥꯎꯈꯤꯅꯅꯕꯒꯤꯗꯃꯛ ꯂꯩꯇꯥꯏꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯑꯁꯨꯝ ꯃꯩ ꯊꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯑꯗꯣ ꯇꯨꯝꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯪꯂꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯇꯞꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤ꯫ ꯑꯇꯤꯌꯥꯗꯣ ꯏꯍꯥꯡ ꯍꯥꯡꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯂꯦꯝꯕꯤꯁꯨ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯦ, ꯑꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯒꯦ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯨ ꯇꯣꯃꯥꯜꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯑꯋꯥꯕ ꯄꯤꯔꯝꯕ ꯑꯃꯥꯏꯕ ꯇꯣꯃꯥꯜ, ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯊꯋꯥꯏ ꯑꯗꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤ꯫
ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯃꯇꯝ ꯁꯥꯡꯅ ꯃꯍꯥꯛꯀ ꯂꯥꯛꯅꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯅꯣꯔꯣꯛꯇ ꯆꯠꯈꯤ, ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯂꯦꯝꯕꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯅꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯣ ꯑꯋꯥꯕ ꯇꯥꯔꯒꯗꯕꯗꯒꯤ ꯑꯃꯥꯏꯕ ꯂꯦꯝꯕꯤꯅ ꯀꯟꯕꯤꯗꯨꯅ ꯈꯨꯡꯒꯪ ꯑꯗꯣ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯦꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫